MSPDCL na Thousadabagi mai Fangdaba Numit marini sure amasung miyam warore. Tha asigi mangada sitkiba len yauba akanma nonglei nungshit aduna maram oiraga numit aduda electric wire tatpa uwa tusilakpana Thoubal district ki mafam kharada mai Fangdaba numit marini sure. Loinana MSPDCL na Thousabidre haina miyamna pendaba poknare. Pau asina hai nonglei nungshit aduna maram oiraga Thoubal district ki manung chanba Khongjom, Tekcham, Langathel, Wangjing, Lamding, Hairok, Salungfam, Uyal, Wangbal amadi Kairembikokna chingba tongan mafam singda ngasi fauba mai fangdana leiri hairi. Hiram asigi matangda maikai adomgi miyamna press ta fongdorakpada tha asigi mangada sitkiba akanma nonglei nungshit aduna maram oiraga amangata kayamaram thokankre. Numit adudagi ngasi fauba mai mamduna laklibani. Mai mamliba area sing asigi substation singda ngasi fauba mai pidaba asi kari osoiba leibano. Loinana mai gamari lainaba miyoi singda mai shemba loidriba mai ngalhanba yadriba haina hanglubada hauzik mai mamliba khungang sing asida electric post teklamba taratat-lamba khudingmak MSPDCL gi maikaidagi semba loire. Ngasi numidangdagi mai piragani hairamkhibani. Adubu substation singda mai piraktabana mai adumak mamduna leire. Substation singda mai piraktabagi matangda hanglubada tha asigi mangada sitkiba nonglei nungshin aduna post taret tekhibadagi mai yauraktabani. Posting adu sembagi thabak MSPDCL na tawbani hairi. Tongan ba mai mamliba khul singda masing khangdana tekpa posting adu yungba loikre. Taratatpa singsu semba loikre aduga MSPDCL na post taret khak yungbada numit marini suraklaba fauba mai piba ngamdaba asi miyamgidamak khanbidaba mong ni hainasu miyamna fongdoknarakli.